ꯑꯩꯅ ꯆꯠꯄ ꯉꯝꯕ ꯄꯥꯟꯕꯤ ꯂꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯩꯕꯨ ꯊꯥꯖꯒꯗ꯭ꯔꯥ? ꯋꯥꯐꯝ ꯑꯁꯤ ꯐꯥꯒꯤ ꯅꯠꯇꯦ꯫ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯗ ꯐꯪꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯝ ꯇ꯭ꯔꯤ ꯃꯈꯜ ꯑꯁꯤꯗꯤ ꯅꯣꯡꯃꯗ ꯁꯦꯟꯇꯤꯃꯤꯇꯔ 2ꯗꯒꯤꯅ 3 ꯐꯥꯎꯕ ꯆꯠꯄ ꯉꯝꯃꯤ꯫ ꯆꯍꯤꯗꯗꯤ 20 ꯃꯤꯇꯔ ꯐꯥꯎꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯆꯠꯄ ꯉꯝꯃꯤ꯫ ꯄꯥꯝ ꯇ꯭ꯔꯤ ꯃꯈꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯣꯀ꯭ꯔꯦꯠ ꯑꯦꯛꯖꯣꯔꯤꯖꯥ ꯅꯠꯇ꯭ꯔꯒꯅ ꯁꯝꯅ ꯋꯥꯀꯤꯡ ꯄꯥꯝ ꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯆꯥꯎꯔꯥꯛꯅ ꯄꯥꯝꯕꯤ ꯑꯁꯤ ꯃꯤꯇꯔ 15ꯗꯒꯤꯅ 20 ꯐꯥꯎꯕ ꯋꯥꯡꯕ ꯌꯥꯎꯏ, ꯑꯗꯨꯒ ꯗꯥꯏꯃꯤꯇꯔ ꯑꯁꯤꯅ 16 ꯁꯦꯟꯇꯤꯃꯤꯇꯔ ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯑꯣꯏꯒꯜꯂꯤ꯫ ꯑꯌꯥꯝꯕꯅ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯥ ꯑꯁꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯀꯤꯡ ꯄꯥꯝ ꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯔꯥ ꯑꯁꯤꯗꯤ ꯂꯩꯃꯥꯏꯗꯒꯤ ꯈꯔ ꯀꯥꯈꯠꯂꯒ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯝꯕꯤ ꯑꯁꯤ ꯐꯪꯕ ꯑꯁꯨꯛꯄ ꯖꯪꯒꯜꯗꯗꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯁꯤ ꯅꯤꯡꯊꯤꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯅꯤꯡꯊꯤꯅ ꯐꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯃꯔꯥꯁꯤꯡ ꯑꯗꯨ ꯁꯥꯡꯗꯣꯛꯏ, ꯑꯗꯨꯒ ꯑꯔꯤꯕ ꯃꯔꯥꯁꯤꯡ ꯑꯗꯨꯕꯨꯅ ꯊꯝꯂꯝꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯁ ꯈꯔꯅꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯆꯠꯄ ꯀꯧꯗꯦ ꯍꯥꯏꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯐꯝ ꯍꯣꯡꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯆꯠꯂꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯃꯁꯤ ꯋꯥꯀꯤꯡ ꯍꯥꯏꯅ ꯀꯧꯕ ꯌꯥꯗꯦ꯫